अहानबदा मरोइबा पाउ लिटान पोकपिदा कुकीसिंगना मैतैगी लमदा लौ उबा यारोइ हाइना अथिंग पिरकपदगी इरांग थोक्रे कुकीसिंगी थवंग योंगना लोकु तानबनी हाइना डेमोक्रेटिक पीपल्स फ्रंटना पुंगदुरगली बीजेपी की स्पोक्सपर्सन माइकल लमजा थांगना सु एब्रोग्रेट तौननबा होम मिनिस्टर दा तक्सिनख्रे आर्यन एविएशन प्राइवेट लिमिटेड के चॉपर अमकायबदगी पायलट यावना मियोय तरेट लेखिद्रे अमदी तंपाकी मौफम कयादा लांजेना तुना लेरिबा आईडीपी सिंह अवाबा कया मायुकनरी खुरुमजरी ममी टीवी ना संदोकचबा प्राइम टाइम न्यूज मियंग ताबिरिब सिंगबु निरुपमा मुतुम ना तरामना उक्चरे पाउ संदोक पिजरे इम्फाल ईस्ट डिस्ट्रिक्ट की लिटान पोकपीगी साइदू लंपाक्ता कुकीसिंगना मफम अदुदा खुंदादुना लेरिबा मैतै सिंगदा लौ उबा यारोइ हाइबगी वाहौदा इरांग थोक्रे थौदोक असिगा मरी लेनना मफम अदुकी खुंजा अमा ओइरिबा नानदैबा मोविना फोंदोखिबदा नुमित हुमनिगी ममांगदगी बीएसएफ दा परमिशन लौरगा लौ खोइनना बाहाइजरुबदा बीएसएफ खरना मफम असिदा चंगदुना लौ खोइगिनु हाइना थिंगदुना लाकपने अदुबु ngasi खोइबा चंगुबदा कुकी खरना मफम असिदा लौ खोइबा यारोइ हाइना अथिंबा थमलखि माइकै अनिगी मरक्ता मुक्नाबा थोलकपदगी अशोक अपनसु याउखि इसागी लौफमदा लौ खोइबा चटपदा असुमना तौरकलगदि लौमी अइखोइदि करि तौरगा हिंगनी लौ खोइबा थेंथखिबदा माहै मरोंग पालोइदौरिबनी ngasi मुक्नाबा असिना मरम ओइरगा पुखौपना मंगा सगोलमांग फुरजुना चिंबा इम्फाल ईस्ट रोम दा लेबा खुनगी मियाम चांगसिलक्तुना होनाबदगी खरा मखैदि लौ खोइबा ngamhore असिगुम्बा थौदोक असि असुम थोकलकलगदि अइखोइ लेबा ngamloidori security force mayam lei haiduna khunja singna wakhal kidana leirakpani adubu अइखोइ बु ngasi security force sing amadi litan popi primary school da leiriba BSF sing leiragasu अइखोइ बु ngakpi senbiba ngamdre मरम अदुना मरी लेनबा डिपार्टमेंट ना खुंजा सिंबु ngakpi senbiba ngamgadaba force oina thambiyo haina खुंजा असिना थमुइ सोकना लेंगा के पुंगनिंग चिंगसिलकले अखोने तो कंट्रोल तौर है अखोई सागी मफमजे अदे अखोइना ममांग दगी थमजबा एसपी तो और अखोइना कनो प्रपोज तौबा म खले अखोइ जिदैदा मनिंग जिदैदा अखोइ लेटर बुबी खुंजिदैदा बीएसएफ कंपनी म लेयो बीएसएफ कंपनी जे एडीपी तरग सिगी कनो जिदैदा थमनरिबा खुंदि नेपाली का कमिटी के ताबु जिदैदा लेइबनेवा अखोइना हाजरिना असिदा जो थम्बिरो सिगी हेक नाकंदा बुबी मसी मीटर चांजनी की मफमदा कुकी सुंजिदैदा कनो कंपनी वगैरह मागी अमा थम्बिरो अखोइगी कनो जे लो उदो जानेगा हाइदना लेबने अदु मसी थम्बिरो तो पिते अदु जे उसे की ची थौचे थोकर मतुंग एसपी नदी असेदा सामने मगनी हाइबगी पाउंदी जिकल तारे खबर बने तबिद्र हाइबतु मदी चपचाप कन्फर्म होइद्री अदुना कोना मसिदैदा चपचाप कोर्स अमा कन्बिर हेना कोइ लौचु तो खाना नुवाइजगनि हाइना कोइ खंजे जे अखोइ यामना नुवाइजदे कोइ ममा दगी जु गसी ची थौचे सिगतसु आहाम नते को ममा गसु तौरबो को अदुना या लेरबना अखोइ हाइजरि से लेबा अखोइ थबक सुजरिबा अखोइना लुब्रा नत्रबा नुवाइ पाइरगा नाइबन हारोजिना लुब्रा हाइबदु येबियो अदु खुदक थोपियो अदु बेसम्बियो अदु अखोइना लेबा जगा से सिदैदा फ्री ओइना थम्बियो हाइबे अखोइ गोमानि काइतो दिने अदु जुजि प्यारगी मोंगिदि खितंग पेजदे चुम्ना खितंग हौखिबा मे अहुम लिसिंग अनि कुनगो हुमदोइदा कुकी नार्को टेररिस्ट सिंगना मणिपुरी खुनाइदा चथरखिबा लान असि मतम खर लेपलुरबा मतुंगदा ngasi nongmaijing numit ki ayukta Imphal East district ki manung chana leiriba Pukhau Litan Pokpi ki area Sadu Lampak village ta mafam asigi lo mapu singna masagi lokfam da thabak suba chatlubada lamen tu hen ba kuki kharana athingba piduna maitai singda nauhongna na khana bahawbu ki thawong ama chatharakli ba ase yamna nungnang ningai oiba amakhakni
Kuki singi thawong asi yong na lopu tanwani haina Democratic People's Front na phongdorakli. Organization asi na thadorakpa cherol amada matam sangna tangdu leitaba leiraktraba lamdam asida handak thenglabasu thengna ingtapa tanfam amada hanjilakanba miyam hupna honariba asibo kalakpana mang thaduna thugainana ba amadi tangdu leitadraba phibam amada amuk hanjilakanba honarba haiba ase laibak asigi oina yamna laibak thibani hairi isagi iramda isagi hingnanabagi thabak sujaduna hingnanaba hotnaba haiba ase haunashani masida mapu natana mapu shananaba hotnariba phurup adu khunai asigi yeknabani yeknababu maithiba piba haiba ase manipuri khunai amata ngairaba thodangni haina DPF na lojai ngasigi pukhaulitan pokpigi thodok ase pali belengak asina athuba matamda ahenba securities thajin biduna laksin biyu amade lomi singna aki akhang leitana lau singu tawba yahan biyu haike India government amadi kuki militant singa chathariba suspension of operation su asi khudakta tongnana ba BJP Manipur Pradesh ke spokesperson Michael Lamja thangna India ki Prime Minister amadi Home Minister da takshin khre hairi Michael Lamja thangna Prime Minister amadi Home Minister da pishin khiba memorandum amada kuki militant sing KNO amadi UPF ka tawna ribasu agreement ase Michael kaya dage abrogate tawna ba hairak pa leibana masi khudakta tokadabani haina taksin khi mahangna pisin khiba warol aduda makhata na hairibadi state asige elected popular government asi collapse oi khibadege chai asige February tha dage state asida president rule lakhibani karigumba hojik leiriba su agreement asi makhata na sangdokpa tarabadi Manipur da tang taba phibam ama adumak lakhigani hairi hauki bachahi lising ani kunga humdoi ge me ahum dage Manipur da thoglakhiba kanglup ani gi irang ase hojik fawwa laksin bangam dabdage miyamna pendaba amasung thajadaba kaya leiri India government ka kuki militant singa chathari basu agreement ase makha sangtharabadi Manipur gi territorial integrity amadi constitutional identity da akaiba pirakani haire Aryan Aviation Private Limited ke chopper amakaibadagi pilot yauna miyoi teret laikhidre haire laibak thiba thodok ase ngasi ayuk pung 5:30 taba matamda thokibani Uttarakhand gi Kedarnath Shrine da thokiba laibak thiba thodok ase ge matangda Rudraprayag District Disaster Management Officer Nandan Singh Raswada media da phongdor khebada helicopter ase Kedarnath dagi Gupta Kashi tamna paigadabani adubu Gauri Kangi forest mapa yaurakpada weather fatabana maram oiduna leichin namamsin khiduna ubu phanglaktabadagi accident thoktuna helicopter adu mai hauduna chakhibani haire haukiba chahi lishing ani kungo humdoigi megi ahumdagi kuki narco terrorist signa Sadharakiba irang asana maram oiduna hojik tampake mafam kayada lanjena duna leiriba IDP sing awaba kaya mayok nari haina protection of Meitei victims morena phongdorakli organization asigi convener na thadropa cherol amada irang asina maram oiduna lanjena riba hojikna imung manung amadi maruk mapang kaya gi yumda saidang duna leiriba IDP sing ase state amadi central government ki chaktung amata mapung fana phangde State government asina IDP singi oina piriba relief material sing mapung phana phangdaba amadi hingnanabagi lanphamda matik chaba thabak leitabana IDP sing asi awabana kham thengle haukiba chahi lising ani kunmari ge November amadi December da Imphal West District ki relief camp singi wangmada leiriba IDP sing asigi oina hojik phawbada state government asina tha amagi oina cheng kg tara Hawaii kg ani tha amada imu amada pikhibani aduga hojik chatliba chahi lising ani kunmanga asigi oina January amadi April thada cheng kg tara Hawaii kg ani mustard oil half liter pirakpa asina tana mapalda leiriba IDP sing asina sarkar dagi mateng amata phangde matang asida haijaning ba wafamde irang asina maram oiduna mayum makai lan thum mangkhraba matungda lanjenariba Mapalda leiriba IDP sing asibu
Sarkar asina manaba mityang yengbidaba amadi IDP singda piriba chakthung ase chap manaba pidaba asina nungaitaba amadi pendaba phongdorukli hairi. Ngasi Imphal East ki Kongba Khetri Lekai da Leiba Community Hall number 2 da hangliba relief camp da Manipur Health Service ke Dr. Singh amasung medical staff singna Lekai asida leiba Naharol Lamjang Maira Loop amadi Kongba Khetri Lekai apunba Maira Paibiga Kusham naduna nongmagi oiba lemna laying bagi camp ama pangthokre ngasi gi free medical camp asida hidak handaki ishing ichauna Sokhallaba mafam asigi akoibada leiriba nupa nupi kaya thoraktuna ana layenge khudong chaba phangan ki haire kem aduda Dr. Singna tongan tongan ba leina kaya check tawbaga loinana hidak langthak kaya su lemna piki Kekru Park ki athauba singi khubamda social service pangthokre lagliba June 19 da pangthokadoriba the Great June Uprising lishing ani kun manga ki thauramga mari leinana ngasi athauba singi khubam oiriba Kekru Park sengdukre International Peace and Social Advancement IPSA amadi Wakalon Manaba Loop Taramari Pandam Kil Ipak Akom Loop Kangla Mai KSA Mikal CLK amadi Akshil Nachingba Civil Society Organization Singna June 19 Ningsing Thauramgi Mangwainana Athauba Singi Mapam Oiba Kekru Park ki akoiba mapam sing adu sit sengkibani haire Haukiba numit kharani isingna thumjiluraba porongpata leiba Janims campus ngasi Manipur University ge NSS cell ge volunteers singna mapung phana sengdokre ngasi Manipur University ge NSS cell ge volunteer chamaromna isingna amang ata thogaluraba Janims ki campus adu maipakna sengbagi thabak adu chathakibani ngasi ge sengdokpage drive aduda Youth Affairs and Sports Department ki Miyoi Singshu Charugyaki drive adu Manipur University ke BC amadi Youth Affairs and Sport ke Director ki pauktak matung ina pangthokibani haire Haukiba chayolda ising ichawna relief camp da awa ana khangna leiriba Kurai Haikru Makong Junior High School da Changjafam Lautna Leiriba Amadi Relief Camp Thambal Khong Shabal Lekai da Leiriba Singi Mafam da Uripok Apunba Loop Amadi Uripok Nupi Apunba Loop na Ngamjabat Chana Thaknaba Packets Water Bottle Disinfectant Liquid Sing Yanthokre Iramdam Asigi Hojik Oiriba Phibam Asina Iraicha Aikhoi Machel Amana Amagi Mateng Pangnaduna Aikhoi Machel Pukchel Khoijal Tinana Iramdam Ase Kuya tu Shitap Panba lamdam ama oiminarasi haina Uripok apunba lupna phungdoragli Yairipok tu Kaithal Manbi Road Development Organization na matam kayagi mamangdagi Ajat Golai dagi Kaithal Manbi fawgi lambi asigi phibam nongmagi khudong thiba thakta lairakpa asina lambi asi fawduna chatliba heavy vehicle sing asigi mathakta thamlamba athingba sing adu hauzik lambi asi semnanabagi process tawrakpa asidagi Yairipok tu Kaithal Manbi Road Development Organization amadi Thobal Turel Nunglengwai Drivers and Owners Association anigi miut sing punna phaminaduna makhagi wafam sing asida yanaba purakre numit khudingi school gi matam ayuk pung 8 tagi pung 8 phawba heavy vehicles ama phawba lambi asida chatpa yadaba heavy loaded vehicles sing lambi asida matam supagi overload oina chatpa yahandaba lambi asi uphul yamna haubana lambi asida ising chanana bagidamak Thobal Turel Nunglengwai Drivers and Owners Association na lambi asida chatliba heavy loaded vehicles singda trip amada lupa chani donation tawhanba
यारीपोक तो कैथल मानबी रोड असे नुमित खुदिंगे ड्राइवर्स एसोसिएशन ना इसिंग चाइरगा गाड़ी चटपा करिगुंबा इसिंग चाइद्रगदि लंबी असिदा हेवी लोडेड व्हीकल सिंग अमा फावहा चटपा यादबा हाइरिबा लंबी असिदा हेवी व्हीकल सिंग असे गाड़ी अमगा चटपा मतमदा मिनिट मंगा गैप लेनारगा गाड़ी चटपा हौजिक सेंबा हौरकलिबा लंबी असे मरी लेनाबा मियोय सिंगना क्वालिटी मेंटेन तौननाबा अथुबदा सेंबिननाबा तक्सिनबा हाइबा वाफम सिंग असे यानारे हाइना लुप कुनगी कन्वेनरना थादोरकपा चेरोल असिना खंगलकले मणिपुर की खा माइकैदा खोरिरोल की यामना मपांगल कनबा लुप अमा ओइरिबा खोरिरोल संदोक लुप वांगजिंगे निफुगनिपा लक्षुबा मपोक नुमित थौरम ngasi खोरिरोल संगलेन वांगजिंगदा चिंग लेमना पांगथोखरे मपोक नुमित की थौरम अदुगा इरोइनना लुप असिना चही की ओइना फोंगबा खोरिरोल की चेफोंग इथिल फोंगबा अमसुंग लुप असिना पीबा तोंगान बा खोरिरोल की मना लांथोकपना ngasi की थौरम अदुगे मपुंग ओइबा सक्तम ओइखे बोरोट सना समना सेफोंग अदुगी एडिटर ओइरी ngasi की थौरम अदुदा मणिपुरी साहित्य परिषद थौबाल डिस्ट्रिक्ट की प्रेसिडेंट मोइरांगथेम राजेंद्रना अथोइबा मिथुंग खोरिरोल संदोक लोप वांगजिंग की प्रेसिडेंट तोंग्रम बबुलाना मिफम मपु अदुगा इंस्टीट्यूट ऑफ रूरल एजुकेशन वांगजिंग की प्रिंसिपल चीफ फंक्शनरी नारेंगबम डॉक्टर राजीव कुमार अमसोंग वांगजिंग एसके लेकाइदिगे सोशल एक्टिविस्ट ngangbam kunjabati leimana ikai khumnaba methunglen sing oina saruk yakhi doglok wangjingna kumja lising ani ka kunmanga gi oina lanthokhiba mana sing amasung mana phangjekiba aiba aibi sing adudi mathang shetna wangjing SK lekai degi laisram jaisyam amasung laisram pemanandana makhoi gi laikhidraba apokpagi mingda katpa सुबा कुमार लाइफटाइम लिटरेरी अवार्ड लिस्टिंग अनि कुनमंगादा यारीपोक्तगी सकनाइरबा अइबा रघुबुर थियामदा लांथोकी मना असिदा सेल ओइना लुपा लिसिंग तरा लेंयान फी अमसुंग सखंगचे अममम यावरी अइबा असिना मणिपुरी खोरिरोल गी लमदा चही लिसांग सिना लौरकलिबा थौदांग सिंगबु इकाय खुमनाबो उत्पा ओइना मना असि लांथोकी बने हाये Prize distribution cum sports meritorious reception program all Kamong clubs coordinating committee AKCCC Kamong Shinduna Kazau Lampak Kamong da ngasi pangthokre thauram aduda Konthaujam AC ke MLA Dr Sapam Ranjan Yarobam Dear Jila Parishad Administrative Committee ke member Maisnam Suresh Luwang AKCCC ke president Moirangthem Sarat Kamong Gram Administrative Committee के chairperson Irom Binarani amade ward member na singba athoi mimisung lengsing oina saruk yakhi MLA Dr S Ranjan na phongdokhibada matam likna sizinaba matam manghandaba miyoi sing khaktana punshida mai pakpa ningba thungba mi oiba ngami maram asina thabak ama pangthokpada matam ngakna hotna se ngasi thauram pangthokiba matamda matam chapchana hauba ngamba haiba asi yamna chawthok chaningai ni mairoi sing amadi haurakliba mirolna matam manghandaba honasi yes om em torto vice president another namna belim ka kai samudra se ba asi na punctuality on matter और चप्पल चलो अभी तो मुझे फाइव मिनट थर्ड तक तो सब लोग लेना ऐसा ऐसा ऐसे जगह फाइव मिनट तो मुझे चले मुझे कोई वीडियो कोई मकान और भी जब मैं स्कूल में ऐसा हेल्थ क्लब मायाई लंबी हौदोखिबगी कुंथ्रा मरी सुबा मपोकुमोन थौरंग लोइनना अहल ओइरबा ओइरबी कना लेजद्रबी यावना मियोय कुनगा तरेट रोमदा पेंशन येंथोक्तुना इकाय खुमनबो उत्पगी थौरम पांथोखरे पिसक मचा विद्या मंदिर चबुंग कंपनी मयांग इम्फालना पांथोकिबा थौरम अदुदा हेल्थ क्लब की एडवाइजर थौदाम ओकेन सिंगना पिजरिबा मतेंग असि कना लेजद्रबा सिंगना
ana ayek yaurokpada selgi amadi pangalgi mateng pangba lairik tamningba lairaba mairoi singna lemna lairik tamhanba yauna tongan ba thabak thoram sing chathabada pandam thamli haike hairba pension pibagi thoram ase lishing ani taragani pandagi hauraga health club ki wakhalon manaba mayai lambi da leiba mioi singna chatharakpani haire Houzik amok national amadi international ki pau pizari Thau loisilakpadagi Pambai loisilaktabana British fighter jet F-35 ama Kerala gi Tiruvanthapuram International Airport ta emergency landing tawkhre haire paugi likhun amagi matung ina fighter jet adu aircraft carrier amadagi paikhalakhiba oiramgani haina thajanari jet adu ngasi ayuk pung 9:30 rom taba matamda asoi angam yaudana emergency landing tawkhe madugi damak airport authority gi maikaidagi su emergency laukthokuna section thorang laukhatki haina pau asina makhata khe Cyprus, Canada amasung Croatia gi khongchat ki damak Prime Minister Narendra Modi ngasi ayuk New Delhi thadokre hairi paugi likhun amagi matung ina Prime Minister na ahan bada Cyprus ta chatki masi haukiba chahi kun henba asida India gi Prime Minister amana Island amada chatpa ahan ba khongchat ni Cyprus asi Kashmir ngamkhai wangmadagi terrorism amasung United Nations gi Security Council semdokpagi matangda India na lawriba warepu mapung phana saugatpa leibak ama oibana Prime Minister na handaki khongchat ase yamna maru oina lawri tungda Prime Minister na G7 gi awangba thaki mifam yaunamagi dama Canada da chatkani mifam adu da Prime Minister na malem gi oiba wafam kaya gi matangda mahaki mot phongdokani amasung mifam adu da yawba lakpa leibak kaya gi luchingba singasu unagani hairi mahaki khongchat ki aroibada Prime Minister na Croatia da chatkani masi India gi Prime Minister amana leibak aduda chatpa ihan hanba oigadori Croatia ase India gi Middle East Europe Economic Corridor gi mapung oiba mapang ama oina lawri amasung khongchat asina India amasung Croatia gi mari chechin hananabagi achauba khongthang amasu oirigani Prime Minister gi khongchat hauramdaida pikhiba warolda mahakna hai Cyprus asi India ga yamna naknaba maruk mapang oiba leibak amani amasung Mediterranean lamdam amadi European Union gi maru oiba mapang amasuni haina pau asina makhatari Kailas Mansarovar Yatra gi ahanba yatrik singi kangbu ngasi Gangtok ta thunglagani hairi yatrik sing adubu taramna onganaba Sikkim lengangna ningthina sem sare chahi manga lepluraba tungda Kailas Mansarovar Yatra asi tha asigi kundagi haugadabani paugi likhun amagi matung ina terrorism amasung civil aviation department ki additional chief secretary CS Rauna hai ahanba base asida lenga ki official sing yauna punna yatri kontra manga ngasi Gangtok ta thunglagani makoina numit marini mile 15 amasung Serathangda leiriba manungda ngak senba amadi lenga ki official singna makoida wafam kaya gi matangda khangangani hairi tha asigi kunda chief minister Prem Singh Tamangna Nathula da jatra adu lamthagani CS Rauna makha taraduna hai yatrik asi medical amadi atai darkar leiba khudingmaksu phangangani haina pau asina makha tari
ड्रग की मायोक्ता चथबा यामना सिंथानिंगाई ओइबा थबक अमदा त्रिपुरा पुलिस ना मियोय अमा लुपा करोड़ मरी रोंगी याबा टैबलेट का कोनना असम बॉर्डर दगी फारे हाइरी त्रिपुरा पुलिस दगी फंगबा पाव की सोर्स अमगी मतुंग इना त्रिपुरा पुलिस ना ngasi ayuk असम बॉर्डर लेबा सुराइवरी चेक पोस्ट ट्रक अमा खामदुना चेक तौखी मदुदा मियोय अमा याबा टैबलेट लिशिंग मरीफुगा कोनना फाकी ड्रग्स सिंह अदु इंटरनेशनल मार्केट लुपा करोड़ मरी रोंगी वैल्यू ओइगनी हाइरी ngasi की ड्राइव अदु स्टेट अदु की चीफ मिनिस्टर मनिक शाह के एंटी ड्रग कैंपेन की सरुक अमने टैबलेट सिंह अदु मियोय अदुना पैकेट निपान थोकना हापलगा पुरखिबनी हाइरी पुलिस ना फारब मियोय अदु ममिंग संजोय साहानी सही कुनगमरी कवी महांगना ट्रक अदु असम लोमदगी थौरगा लाखिबनी हाइरी पुलिस ना मखा ताब लोगी थबक पाइखननबा फारब मियोय अमदि ड्रग सिंह अदु मरी लेनबा पुलिस स्टेशन दा सिनखरे हाइरी उत्तर प्रदेश की डायरेक्टोरेट ऑफ रेवेन्यू इंटेलिजेंस की टीम ना लखनऊ दा लैबा चौधरी चरण सिंह इंटरनेशनल एयरपोर्ट की प्लेन तोंदुना लाकपा मियोय अनीदगे लुपा करोड़ 15 रोंगे ड्रग सिंह फगतख्रे रिपोर्ट अमा की मतुंग इना मकोय अनीना बैंकॉक तगे एयरपोर्ट अदुदा हेक थुंगलबगा मांगजौनना इंटेलिजेंस की पावगी मतेंगना मखाताना चेक तौबदा हाइबा ड्रग हाइड्रोफोनिक कैप्सिंग असी फावंगमखिबने इंडिया मचा पैसेंजर अनी अदुना बैंकॉक तगी एयर इंडिया एक्सप्रेस फ्लाइट अमदा तोंगदुना लाखिबने मखोइना ड्रग सिंह अदु एल्यूमिनियम फुएल ना योमसिंदुना पुरंबने सिक्योरिटी ना चेक तौबदा अहानबदा मखोइगी बैग सिंह अदु अहांगबा सील तौबा अमा ओइना उखी अदुबु हांगदोक्तुना येंगबदा हाइड्रोफोनिक कैनाबिस सिंह ओइरंबने नार्कोटिक ड्रग्स एंड साइक्रोट्रोपिक सब्सटेंस एक्ट की मखादा पैसेंजर अनी अदु फाखिबने मकोय अनी मखा ताना वहांग पाहुंग चथरी लोइनना ड्रग सिंह अदु कनादा पीगदबनो हाइना कुपना थिगली हाइना रिपोर्ट असिना मखा तारे सिक्किम दा हौखिबा पुंग कुनमरी असिदा नोंग कन्ना ताबदगे स्टेट अदुदा चेलिबा तुरेल सिंह डेंजर लेवल की थाकता चेले हाइरी नोंगना मरम ओइदुना रोहताक रिवर की इमाइसु वांगना चेले सिक्किम गवर्नमेंट मियामदा चेक्शन लैनना पाउताक पीख्रे पाव असिगी मतुंग इना सिक्किम दा थांगजा नुमितगी लेप्तना अकनबा नोंग तारकले नोंगना मरम ओइदुना तुरेल सिंह खंगहौदना इमाइ वांगखलकले इंडियन मेट्रोलॉजिकल डिपार्टमेंट नॉर्थ सिक्किम अमदी गैंगटोकता ऑरेंज अलर्ट लौथोक्रे हाइरे ngarang nongthil rotak river da iroiduna sanaba mioi ani akanba ising iraina jenthaki adubu mioi ani adu local gi miyamna khudakta kanbikhi nong leptana tabdagi mafam kharada flood thokpa yabagi akiba leire hairi masina maram oiduna government na miyamda turel singi manakta chatana na ba khangan khre emergency service singsu mikup nahun singna leina na ba pokta pikre hairi मखा तारकपदा सानबकी पाव अमुक पिजरी डेवलपमेंट यूथ एसोसिएशन DYA एलांग खांगपोकपिना सिंदुना चथरकलिबा लेट एल सना मेमोरियल फुटबॉल ट्रॉफी टूर्नामेंट अशिगे अहुम सुबा नुमितकी अहानबा मैचता तिनबी FC अमदी टाइगर FC टेक्चमना सानखे अहानबा मैचता टाइगर FC ना तिनबी FC बु तरेट अनीदा थोइके टाइगर FC की ओइना प्रेम कुमार सलाम जर्सी नंबर 8 ना अहुम सुबा मिनिटा गोल अमा चनखी थोइथोइबा सोइबम जर्सी नंबर 6 ना मथंग सिना मिनिट 10 मिनिट कुन सुबदा गोल अमा मम चनखी जॉनसन सोइबम जर्सी नंबर 11 मथंग सिना
minute kun gani thoi minute kun go manga suba zatpada goal ahum aduga mano song thamna kunthra manga suba minute da goal amat janki tin BFC gi oina thoiba jersey number 10 na mathang sina minute taraga mapan amade minute nimpu suba matamda goal ani janki aduga ani suba match da rising FC alang khangpopi amade MMFC kakching sanabada MMFC kakching na rising star FC alang khangpopi bo ani shinoda thoike MMFC kakching gi oina Srukan jersey number 11 mathang shina minute kun ga taruk minute kun thra ga taruk suba matamda goal ani chanduna mai pake hayeng dagi June taraga taruk lising ani kun manga tournament asigi mari shuba numit ki oina ahanba match da EPYC alang khangpopi versus young boys sanagani aduga ani shuba match da MPA Thaunaujam versus Wangkai FC alang khangpopi sanagani haire All Jiribam Sports Association AJSN Shinduna Jiribam Higher Secondary School gi sanabungda team taraga mapana serve yaduna sanariba first Satish Chandra Roy Memorial Mini Boys Under 13 Football Tournament lising ani kun manga gi ngasi sanakhiba pre-quarter final league round match ki ahanba match ta Sonapur GPS ena Ichel Club A bu goal tayet amada thoiki ani shuba match tana CKC ena YLC da goal taret sino amade ahum suba match tana Anandamoy Club na Siloi Club bu goal ahum sino da maithiba pk ngasi gi match sing asi Ajat Haider A Joy Kumar amade amazing na conduct tauki hayang pre-quarter final league round aroiba match ki ahanba match nungthil pung ani ga minute kunthra taba matamda Ceylon Club ka Ichel Club ka chanagani haire ani suba match na nungthil pung ahunga minute kunthra da YLC ga Maira Club ka sanagani amadi ahum suba match na nungthil pung mari ga minute kunthra taba matamda CKC B ga KMYC ga sanagani haire Tentha Khongbal Welfare Association Takwan Shinduna Team Nimphuna Group Nipan Thokna Khaidokduna Multiplex Playground Tentha da haukiba jahi lising ani kunga humdogi April 13 ge haudokhiba tawa trophy lising ani kunga humdoi Laibaki oiba irang maram oiduna yaithokduna lakhiba adu haukiba tha April kunga manga tege amuk sanaba haukiba matung tournament asigi ngasi sanakhiba final match ta Wangoi FC na toss ta mai paktuna winner oikraba Wangoi FC na winner oibagi damak sel oina lupa lakh amaga lishing yankai trophy amadi medal fangki aduga runners up ta khraba Chajing FC na sel oina lupa lakh ama amadi trophy medal fangki tournament asigi best player Wangoi FC gi N Pritam best goalkeeper Chajing FC gi Jetli best defender Wangoi FC gi Delton Best Discipline Team Pukhau FC Top Scorer da Punna Player Tarukna Goal Mari Chanaduna Punna Mana Fangminaki Amade Punna Player Taretasu Emerging Player of the Tournament Haina Lengyan P Trophy Amade Selgi Mana Sing Piki Ngasi Sanaki Bawangoi FC Amasung Chajing FC Aniki Final Match Aduda Team Animagna Winner Oidaba Yade Haibagi Maungda Kana Sanaki Apiba matamda team animagna goal amata chanaba ngamnakhide penalty kauna ba aduda team animagi player mapan mak loina goal on thokpa ngambadage toss tawbada Wangoi FC na mai paktuna winner piba ngamkhibane tournament asigi ngasi loishinbagi thauramda Inner Manipur Parliamentary Constituency gi MP Dr. Angomcha Bimol Akoijana athoibe mithung
खुंद्रापुम असेंबली कॉन्स्टिट्यूएंसी की MLA T8 लोकेशन थौरमपू अदुगा खांगाबोक असेंबली कॉन्स्टिट्यूएंसी की MLA ओक्रम सूर्य कुमार हानगी मिनिस्टर सिंह डॉक्टर मोइरांगथेम नारा मोइरांगथेम हेमंता अमदी मणिपुर स्टेट सुमंग लीला काउंसिल के एडवाइजर लुवांगथेम तरपन सिंहना अखनब मिथुंगलेन सिंह ओइना सरुक यादुना मकोक मथंग ताख्रब सिंहदा मना मथुम सिंह यंथोके ngasi tawa trophy lising ani kunba humdoi lising ani kunba manga losinbagi thauram aduda kairau assembly constituency ki MLA El Rameswar Maitai su haubodagi loiba phawwa football fan ama oina miyam gi marakta phamduna me yeng taki aroibada maroiba paw amana pizari रिटर्न बोकपीदा कुकीसिंगना मैतैगी लमदा लौ उबा यारोय हाइना अथिंग पिरकपदगी इरांग थोखरे कुकीसिंग के थावोंग योंगना लौपु तानबनी हाइना डेमोक्रेटिक पीपल्स फ्रंट ना फोंदुरकले BJP की स्पोक्सपर्सन माइकल लमजा थांगना सु एब्रोगेट तौननबा होम मिनिस्टर दा तक्षिंख्रे अमदी तंपाकी मफम कयादा लांजेनदुना लेरिबा IDP सिंह अवाब कया मायोकनारी ngasi oina Mami TV na sandok jaba prime time news losinjare mayam punamako amuka hana khurumjare